ꯇꯧꯔꯤꯗꯣ ꯃꯤ ꯂꯥꯛꯑꯕꯣ ꯊꯥꯔꯕꯣ ꯊꯥꯔꯦ ꯕꯕꯜꯒꯗꯣ ꯂꯩꯇ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯑꯃꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯒ ꯂꯥꯛꯇꯦ ꯃꯨꯊꯠꯂꯣ Zulisa, first like done. Thank you so much. Zuli, welcome. Say bye. Kuramzari, Zuli. Nungaribo. Zuli and the viewers some later neko. Viewers some what le. Ngasi se irombo insare Zuli. Alu iromba. Zuli di kenyang sarake. Ibai nungai de aigi new channel gi sub 30 kakre. Huh? Aigi new channel. Nangi new channel as a channel and issue nangi 30 subscriber 30 kakre. Tamangre na 30 kakpadadi henmangre henmandra. Nangi new channel is nang si channel sigera na atopam sulai brava. Ibai aigi hanagi channel do delete tawre. Kai no hajubo si anoboro hanagi delete guys kaino na delete tawkhira ba YouTube na delete tawkhira is natra nang nasan tawkhira. YouTube na kakibra ba. Segi channel sini baigi video da aina comment tawrambani return tawbira ona o ai sid hoi aigi channel kuire changdaba thajaro ai channel ai tanna changdreba ko aina tawbani okay o nanga tawriba kai gino na kai problem lebino na pelani meri sulai binking mongkai dano Yamba nungairi bo MD Arif nungairi ye khangna khanghaude ko Pelani Mary Sulai Zuli sak nokre mi nungsidaba yaurakpadagini ihe Thabisana hi guys welcome back I'm thinking ko Thabisana ngasi Zuli jange nangi keno do ai mahana gi bri to gi bana ke na wusi dei khangdre ba dogin Pelana ke ba khangna khanghau de khanghau khangna khanghau ngom bhabani ngasidi pakhang maliko kai deino da aina LB tha de lawai ngore na sahi 80 muk subanga manjal khan leiringa sida MD Arif na kai baite ma di ude kadai da leirge lei mase
ꯑꯩꯉꯣꯟꯗꯅꯦ ꯑꯦꯜꯕꯤ ꯊꯥꯎ ꯑꯣꯏꯅ ꯊꯥꯔꯝꯃꯒꯅꯦ ꯋꯥꯟꯊ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯀꯧꯔꯨꯕꯗ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯊꯦꯡꯈ꯭ꯔꯦ ꯈꯔ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯅꯝꯃꯗꯤ ꯊꯣꯏꯕꯤꯁꯅꯥ ꯂꯩꯌꯦ ꯍꯥꯏ ꯋꯥꯠꯁ ꯌꯣꯔ ꯅꯦꯝ ꯐꯦꯂꯤꯟ ꯃꯔꯤ ꯃꯥꯏ ꯅꯦꯝ ꯏꯁ ꯕꯨꯡ ꯁꯛꯄꯝ ꯅꯨꯡꯁꯤꯕ ꯀꯥꯏ ꯎꯃꯥꯏ ꯏꯕꯥꯏ ꯏꯆꯦ ꯑꯃ ꯌꯦꯡꯁꯤꯔꯣ ꯄꯥꯈꯪ ꯃꯥꯜꯂꯤꯍꯦ ꯀꯥꯏ ꯑꯣꯏꯃꯥ ꯂꯩꯇ꯭ꯔꯦ ꯊꯋꯥꯟ ꯃꯣꯏꯔꯥꯡ ꯍꯥꯏ ꯍꯜꯂꯣ ꯔश्ꯃꯤ ꯁꯤꯡ ꯍꯥꯏ ꯔश्ꯃꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯗꯣꯂꯤꯅꯥ ꯋꯤꯠ ꯃꯣꯝꯁ ꯍꯥꯏ ꯍꯜꯂꯣ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅꯒꯕ ꯏꯁꯀꯤꯟ ꯌꯥꯝ ꯐꯖꯩꯗ ꯐꯖꯩꯗꯕꯨꯡ ꯃꯑꯣꯡ ꯁꯥꯊꯤꯅ ꯃꯥꯜꯂꯤꯀꯣ ꯅꯥꯇꯣꯟ ꯆꯤꯡꯈꯠꯄꯗꯨꯁꯨ ꯇꯥꯏꯌꯦ ꯃꯥꯂꯦꯝ ꯑꯣꯐꯤꯁꯦꯜ ꯆꯥꯛ ꯆꯥꯔꯦ ꯆꯥꯔꯦ ꯃꯥꯂꯦꯝ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯁꯤꯜꯆꯔ ꯈꯔ ꯁꯥꯔꯕꯣ ꯁꯥꯕ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯁꯥꯔꯦ ꯌꯥꯗ꯭ꯔꯦ ꯇꯦꯝꯄꯔꯦꯆꯔ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯟꯕꯤ ꯆꯅꯨ ꯎꯏꯃꯥ ꯀꯨꯏꯔꯦꯍꯦ ꯆꯦ ꯍꯣꯏ ꯂꯥꯏꯚ ꯎꯗꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯟꯕꯤ ꯅꯣꯏꯒꯤ ꯄꯨꯄꯨꯒꯤ ꯁꯣꯔꯥꯠꯁꯨ ꯑꯩ ꯅꯍꯥꯟ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯅꯣꯏꯒꯤ ꯄꯨꯄꯨꯒꯤ ꯁꯣꯔꯥꯠꯅꯦꯅ ꯍꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯕꯗꯀꯣ ꯁꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯄꯨꯄꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯔꯒ ꯑꯩꯈꯣꯏ ꯄꯟꯙꯧ ꯕꯥꯆꯧ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯅ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯃꯛꯑꯣ ꯃꯊꯪ ꯑꯣꯀꯦ ꯍꯟꯗꯛꯁꯤ ꯌꯥꯝ ꯆꯤꯟꯕꯩꯅꯦꯕ ꯈꯨꯠꯆꯤꯟ ꯑꯃꯅꯦ ꯍꯟꯗꯛꯁꯦ ꯑꯔꯣꯏꯕꯤꯗꯅꯤꯀꯣ ꯔꯦꯁꯃꯤꯅꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯔꯦꯁꯃꯤ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯂꯨ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯟꯕꯤꯔꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯆꯟꯆ ꯑꯦꯜꯕꯤ ꯆꯟꯕꯤ ꯑꯝꯇꯪꯗꯤ ꯅꯪꯒ ꯑꯝꯇꯪ ꯎꯅꯗ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦꯕꯣ ꯅꯪ ꯑꯩ ꯊꯕꯛ ꯆꯤꯟꯕꯩ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯍꯅꯨꯕꯥꯏ ꯁꯤ ꯑꯦꯁ ꯖꯤꯅ ꯋꯦꯜꯀꯝ ꯍꯅꯨꯕꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯍꯟꯅꯨꯔꯗꯤ ꯍꯟꯅꯨꯕ ꯍꯥꯏꯇꯥꯕꯅꯤ ꯍꯟꯅꯨꯔꯦ ꯇꯨ ꯌꯥꯗ꯭ꯔꯦ ꯄꯣꯛ ꯉꯛꯇ ꯉꯥꯏꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯖꯦꯁꯤ ꯁꯤ ꯑꯦꯁ ꯖꯤ ꯍꯅꯨꯔꯦ ꯌꯥꯗ꯭ꯔꯦ ꯆꯍꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯌꯧꯁꯜꯂꯛꯑꯗꯤ ꯍꯅꯨꯕ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯟꯕꯤꯅ ꯍꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯆꯪꯉꯅꯤ ꯃꯤ ꯂꯣꯏ ꯍꯟꯈ꯭ꯔꯅꯤ ꯍꯣꯏ ꯑꯗꯨꯅꯦꯕ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯀꯥꯏꯁꯦ ꯋꯥꯗꯤ ꯋꯥꯕꯅꯤ ꯑꯗꯨꯁꯨ ꯀꯔꯃ ꯀꯥꯏꯅ ꯌꯥꯝ ꯑꯋꯥꯕ ꯊꯕꯛꯅꯤꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯂꯥꯛꯀꯦ ꯈꯜꯂꯤꯅꯤ ꯑꯦꯜ ꯕꯤ ꯑꯦꯗ ꯑꯣꯀꯦ ꯂꯥꯛꯑꯣ ꯍꯟꯗꯛꯇꯤ ꯅꯚꯏꯗꯤ ꯂꯣꯏꯔꯦ ꯉꯔꯥꯡꯁꯨ ꯄꯨꯡ 2:30 ꯇꯥꯏꯑꯦ ꯇꯨꯝꯕꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯊꯕꯛ ꯐꯝꯃꯝꯕꯅꯦꯕꯀꯣ ꯕꯕꯤꯅꯥ ꯊꯣꯏ ꯗ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯕꯤꯅꯥ ꯀꯩꯅꯣ ꯆꯥꯔꯦ ꯏꯔꯣꯟꯕ ꯆꯥꯔꯦ ꯉꯁꯤꯁꯦ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯊꯥꯝꯁ ꯑꯞ ꯄꯨꯔꯛꯑꯦ ꯕꯕꯤꯅꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦꯗꯤ ꯆꯦꯁꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯅꯦꯕ ꯃꯥ ꯍꯥꯏꯕ ꯑꯦꯜꯕꯤꯗꯣ ꯑꯝꯇꯪ ꯊꯥꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯃꯥꯗꯤ ꯊꯥꯕꯤꯔꯝꯃꯦ ꯑꯦꯜꯕꯤ ꯊꯥꯔꯒ ꯃꯤ ꯂꯥꯛꯄ ꯆꯪꯉꯛꯄ ꯁꯨꯃꯥꯏ ꯉꯥꯏ ꯂꯩꯊꯣꯔꯛꯄꯗꯣ ꯃꯥꯁꯨ ꯋꯥꯟꯊꯔ ꯂꯩꯔꯝꯃꯦ ꯇꯥꯗꯦ ꯄꯨꯔꯥ ꯋꯥꯟꯊꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯊꯥꯗꯣꯏꯔꯣ ꯑꯩꯃ ꯀꯥꯎꯏꯅꯦ ꯉꯁꯤ ꯁꯇꯔꯗꯦꯅꯦꯀꯣ ꯑꯩꯃ ꯆꯨꯝꯃꯤꯅꯦ ꯉꯁꯤ ꯁꯇꯔꯗꯦ ꯑꯣꯏꯔꯝꯃꯤꯅꯦ ꯅꯆꯦ ꯇꯧꯖꯔꯛꯑꯅꯤ ꯏꯕꯥꯏ ꯅꯦꯛꯁ ꯁꯟꯗꯦ ꯐꯪꯅꯁꯤ ꯑꯣꯀꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯦꯛꯁ ꯁꯟꯗꯦꯗꯤ ꯃꯊꯪ ꯂꯥꯛꯏ ꯁꯟꯗꯦꯁꯤ ꯍꯌꯦꯡꯗꯤ ꯉꯝꯃꯔꯣꯏ ꯃꯊꯪ ꯁꯟꯗꯦꯗꯗꯤ ꯈꯟꯅꯕ ꯌꯥꯏ ꯆꯟꯕꯤ ꯑꯝꯇꯪꯗꯤ ꯊꯦꯡꯅꯗ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ ꯑꯩꯅ ꯆꯤꯟꯕꯒꯀꯣ ꯑꯔꯣꯏꯕꯤꯗꯅ ꯍꯟꯗꯛꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯗ ꯑꯩꯒꯤ ꯏꯁꯇꯦꯇꯁ ꯎꯕ꯭ꯔꯥ ꯉꯔꯥꯡ ꯄꯦꯜꯂꯕꯅꯤ ꯁꯅꯥ ꯁꯥꯕꯒꯁꯦ ꯈꯥꯔꯦꯗ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝꯅ ꯃꯅꯦ ꯁꯇꯔꯗꯦꯅꯦ ꯅꯨꯡꯗꯥꯡ ꯊꯥꯗꯧꯅꯦ
ꯑꯗꯨꯅꯦ ꯚꯥꯏ ꯉꯁꯤꯁꯦ ꯁꯇꯔꯗꯦ ꯋꯥꯈꯜ ꯇꯧꯔꯨꯗꯅ ꯊꯥꯔꯝꯃꯣꯏꯗꯅꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯒꯤ ꯋꯥꯈꯜ ꯀꯥꯎꯔꯨꯔꯦꯕ ꯅꯨꯡꯗꯥꯡꯗꯗꯤ ꯅꯆꯦꯅ ꯑꯩꯅ ꯇꯧꯖꯔꯅꯤ ꯑꯩꯗꯤ ꯌꯥꯎ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯥꯎꯔꯁꯨ ꯉꯥꯏꯍꯥꯛꯀ ꯑꯗꯨꯝ ꯌꯦꯡꯒꯦ ꯑꯔꯣꯏꯕꯤꯗꯅ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯁꯦ ꯄꯨꯔꯥ ꯇꯨꯝꯃꯣꯏꯗꯣꯏꯅꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯂꯪꯈꯠꯇꯣꯔꯤꯗ ꯉꯁꯤꯁꯦ ꯆꯟꯕꯤꯅ ꯗꯦꯠ 10 ꯑꯣꯏ ꯅꯦꯛꯁ ꯁꯟꯗꯦꯗ ꯁꯤꯒ ꯐꯪꯅꯔꯁꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯟꯕꯤ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯏ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯏ ꯗꯤꯟ ꯕꯥꯔꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯣꯛꯁꯦ ꯅꯨꯃꯤꯠ ꯅꯠꯇꯕ ꯈꯟꯕꯗꯣ ꯄꯨꯡꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗꯀꯣ ꯅꯨꯃꯤꯠ ꯃꯁꯤꯡꯁꯦ ꯐꯥꯕ ꯉꯝꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅꯕ ꯆꯟꯆꯦ ꯀꯦꯝꯁꯤ ꯀꯅꯥꯗ ꯍꯥꯏꯅꯣ ꯀꯦ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯍꯧꯒꯠꯄꯤꯔꯦ ꯆꯦ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦꯕ ꯆꯦꯅꯦꯜ ꯍꯣꯁ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯗꯤ ꯁꯦꯀ꯭ꯔꯦꯇꯥꯔꯤꯅꯤ ꯃꯥꯒꯤ ꯑꯊꯣꯏꯕꯤ ꯏꯅꯝꯃꯁꯤꯗ ꯋꯥꯟꯊꯔꯤ ꯏꯅꯝꯃ ꯃꯥ ꯋꯥꯟꯊꯔꯤ ꯃꯥ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯦꯜꯕꯤ ꯊꯥꯕꯩ ꯈꯥꯛꯏꯔ ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯨꯔꯦ ꯑꯁ ꯑꯩꯒꯤ ꯄꯨꯛ ꯈꯨꯍꯧꯁꯦ ꯌꯦꯡꯉꯨ ꯇꯨꯀꯠꯆꯗ꯭ꯔ ꯁ꯭ꯋꯥꯏꯗꯒ ꯍꯧꯏ ꯊꯣꯏꯕꯤꯆꯥꯅ ꯏꯅꯝꯃ ꯂꯥꯛꯑꯣꯅꯦ ꯏꯃꯣꯏ ꯄꯦꯝꯃ ꯏꯅꯝꯃ ꯂꯥꯎꯔꯛꯏꯍꯦ ꯊꯣꯏꯕꯤꯆꯅꯥꯅ ꯍꯧꯗꯣꯛꯑꯣ ꯍꯥꯏ ꯑꯦ ꯃꯦꯗꯥꯝ ꯅꯪ ꯍꯧꯗꯣꯛꯑꯣ ꯍꯥꯏꯅꯦ ꯃꯥ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯩꯗꯣ ꯑꯩ ꯑꯦꯜꯕꯤ ꯇꯧ ꯂꯩꯗꯦ ꯑꯩꯗꯤ ꯁꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯍꯥ ꯑꯦ ꯀꯔꯤ ꯀꯥꯟꯅꯩꯕꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯃꯥ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯄꯨꯅꯃꯇꯦꯒ ꯃꯅꯩ ꯑꯅꯤꯁꯦ ꯎꯗ꯭ꯔꯗꯤ ꯑꯗꯨꯅꯦꯕ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤꯗꯁꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯅꯨꯃꯤꯗꯥꯡ ꯂꯥꯏꯐ ꯊꯥꯖꯔꯛꯀꯦ ꯆꯪꯕꯤꯔꯛꯑꯣ ꯅꯦꯅꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯁꯇꯔꯗꯦꯅꯤꯅ ꯉꯁꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯄꯨꯡ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯡ 10ꯗ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯆꯠꯅꯔꯕꯨꯗꯤ ꯆꯪꯉꯛꯀꯦ ꯑꯔꯨꯅꯥ ꯁꯒꯣꯜ ꯍꯧꯗꯣꯛꯑꯣ ꯃꯥ ꯌꯥꯝ ꯊꯤ ꯇꯨꯝꯅꯤꯡꯉꯦ ꯃꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯋꯥꯔꯧꯔꯅꯨ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ ꯌꯥꯗ꯭ꯔꯦꯕꯨ ꯁꯤꯗꯤ ꯃꯥꯅ ꯇꯧꯔ ꯃꯥ ꯇꯧꯗꯣꯏ ꯃꯥꯜꯂꯦꯅ ꯑꯦꯜꯕꯤꯁꯦ ꯑꯣꯟ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥ ꯍꯣꯏꯅꯦ ꯅꯨꯡꯗꯥꯡ ꯅꯩꯔꯁꯤ ꯁꯇꯔꯗꯦꯁꯨ ꯑꯣꯏꯔꯃꯤꯅ ꯑꯗꯨꯅꯦ ꯃꯥ ꯅꯨꯡꯗꯥꯡꯗ ꯑꯣꯏ ꯇꯧꯖꯔꯅꯤ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯕ ꯑꯦꯜꯕꯤꯁꯦ ꯑꯩ ꯈꯨꯖꯤꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯍꯌꯦꯡ ꯗꯦꯠ 3ꯅꯤꯅꯀꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯈꯨꯖꯤ ꯄꯤꯗ ꯌꯥꯗ꯭ꯔꯕ ꯉꯁꯤ ꯄꯤꯒꯗꯕ ꯉꯁꯤꯁꯤꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏ ꯉꯁꯤꯁꯤꯗꯤ ꯑꯗꯨ ꯅꯨꯡꯗꯥꯡꯁꯤ ꯇꯨꯝꯗꯕꯤꯗ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯋꯥꯔꯧꯖꯗꯦꯀꯣ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ